खुरमजरे ISTV पाउमियंग ताबिरबा सिमुतराम नोकचरे हौजी मरोइबा पाउ खुलाई पाइबा सिंगे एम्बुस्ता उखरुलगी ADC मेंबर अमा सिदे अनि सोक्ले लंगथबाल पुंजदा बॉम्ब पोखाइबगी थौदोकता मिचम तरुक सोक्ले अमदी नोंग चुदबदगी लफम कया लौ पानबा याद्रे हौजी मपुंगइबा पाउ खुलाई पाइबा सिंगना एम्बुस तौरपदा उखरुलगी ADC मेंबर ngलांगजार मालुई सिरे माग उखरुल डिस्ट्रिक्ट की फुंगियार सब डिवीजन की मनुंग चनबा नोंगमाल विलेज तगिनी माग हाना उखरुल की ADC की वाइस चेयरमैन सु ओइरंबा मिसकने माग लांगमिनाबा मियर अनि सोकपदगी हॉस्पिटल द लाइकनख्रे सोलबा सिंग अदुदि लेखिद्रबा ngलांगजार मालुई की मनाव नुपागी मचा एम रतामी चैत्रा मापल अमदी वैन ड्राइवर अदुना खुराई थांगजम लेखाइदगी खांगेंबा वैज्ञानिक चही निफुमाथोय अपोकपा चावबने सोलबा वैन ड्राइवर अमदी रतामी नॉर्थ एरोसिदा लेबा राज मेडिसिटी द लायंगदे थौदोसी ngase युपुंग 13 मखाइरोम ताबदा उखरुल लंबी की फिंस कॉर्नर दगी इम्फाल रोम दा मीटर चनी रोम चलगा नेशनल हाईवे चाम यांखैगी सरुक्ता थोखिबनी लेखिद्रबा ngलांगजार मालुइना मारुति वैन नंबर MN01K3962 असिदा माकी मयामगी मचा एम रतामीगा चमिनरिंगैदा सकंगदबा सिंह हाना खामदुना जिप्सी अंगौबा अमगी मनाक्तगी नोंमै अचौबा पाइबा मी अमना मखोइबु खामनबा हाइरकपगा लोइनना खुदकता नोंमै मसिंग थिंगमदना कापसिलखि मफबदुमक्तदा ngलांगजार लेखिदबने लोइनना महाकलामिनबा मी अनि अदुना पुक्सेप अमदि थबाक्ता नोंमै मरु अममम पानखि हाइना राज मेडिसिटी दा लायंगलिबा रतामिना थौदो सिगी मतंगदा फोंगरोरखि खामवाइन खाम कुम दिङाइदा दम नम काबो सा फाइभ जो नम या चाव जो मुइ पेन बखतले ai mi kyara dum khangam ma khazam mang खामवाइन गाव दो दम उ हावे बा अदो हे खाय गारे हे खाम नम दम का हाव थौदोसगी पाव फंगबदगी इम्फालदगी ADGP खौटेना लुचिंगबा पुलिस टीम अमा संगसिनमगा लोइनना उखरुल हेडक्वार्टर दगिसु SP S सेल्वान DC ऋषिकेश मोदाक अमसुंग निफुमाथोय सुबा सम राइफल्स की CO गौरव बोसना लुचिंगबा कांगबो अमा संगसिनखि DC ना थौदो असिगा मरि लेनना दरकार ओइबा इन्वेस्टिगेशन अमा तौगनी हाइखि थौदोक थोफमगी अकोइबदा असम राइफल्स ना थिबहुमगी थबक सतख्रे थौदोक थोफमदा उखरुल डिस्ट्रिक्ट कांग्रेस कमिटी की प्रेसिडेंट AS सिमरयो सु लाखि पांगदबा थौंग असिबु कन्ना यानिंगदबा फुंगरुखि लोइनना असिगुम्बा थौदोक मतुंगदा अमुखना तौबिदनबा अपील तौखि done a lot for the party also, and before joining to Congress party, he was chairman of Longpang, Singtum Longpang, Tangkulong, and then he served as a vice president of Ukrul District Congress Committee. Today what happened is a very unfortunate part. We did not expect that the people and organizers responsible for this incident. अमरोमदा असिबा हक्सांग पुरक्तुना जेनिम्स की मोक्ता ngase nungthil postmortem tawkhre thodo sikamari leina deputy chief minister gaikangam minister Francis ngajokpa parliamentary secretary Victor Kaising amadi ADC की member kayana laikhidraba ngalangjar malui gi khumal lampak youth hostel da leiba water da chatuna imung manungi awaba da saruk yakhre गायखांगबना थौदोसी वाखल यावदबा सांगा गिली चटनी सरकार ना अकनबा मोंग दा कंडेम तवे मियादासी NSNIM ना तौबा ओइरमलोय हाइनिंगा लेते मखोइना चिंगी डिस्ट्रिक्ट दा इलेक्शन पांथोकनबा सिविल सोसाइटी सिंगी खुथांग दा इरांग कया चथखि लोइनेना अमुकसु इलेक्शन पांथोकतनबा मखल मखा कयागी अवाबा सुपीरी ई मसेल हातोकनरगा मखोइगी निंगबा थुंगद्रा हाइना सुहंखि खुलाई पाइदबा मियामगी लुचिंगबा अमाबु हेक्ता हातोकपा असिना तुंगदा अफबा पुरक्लोय ममा मपा लेत्रबा मसासिंगना मसिंग हेंगलक्तुना नोंगमदी मखोइगी मथक्ता खुद थारक्लोय हाइनिंगाय लेते हाइखे मियाबि जाति पुनमक सिंगनेबने मसिगमसे तौबिगनु हाजनिंगी मसिन अफबा कारिसु पुरक्लोय लेखिदेबि इमुंग सिंग मयामसे सुम हलकान मसिगी थवाइसना खोनजेन लावरकै नोमदि एखोने थाजजबदि साजा हाजखरिको मखोन तौरिबा background put maki yang kan adi ini sienna natte hainingai chile ta pot am singna da ningai le ta pot amal lei haijabani ko ada ai open directly habanate ada background mayam haibani si mali masi natte hai
hainiga leitaba por oi hen Amarom da sakang da basingna Assam Rifles ta bomgi attack torpada angang ama yauna micham taruk sokle thaudosi ngasi ayu pung 8:30 rom taba matamda singjamai police station gi manung chanba langthabal kunjamai lekai Imphal More lambi gi maning thangba sarukta hauba khongnang pambi amada fit tawduna thamlamba bom ama pukhaira rakhibani Thaudo thopamdagi ISTV News na phangba pawgi matungina Nifu Subasam Rifles ki kangbu amana gari anida Imphal romda haigalakpada mamang thangba gari aduna lanthokhraba matungda anisuba gari aduna yautringaida bom adu pokhaira rakhibani Thaudo aduda Assam Rifles ki Maikei dadi asopan amata yaukhide ngasigi bom pokhaiba aduda soklaba mioi taruk adu auto rickshaw amada Imphal dagi haidarakpani Soglaba Miyo Singh Rims Hospital da laikan nakre Soglaba Singh adudi auto driver Alauddin Khan sahi taramapal apokpa Salauddin Khan Jingkham maning laikai Thongam Premchand sahi taruk apokpa Jitien amadi mahaki mapubok Leibak macha sahi humpu tarukni Asem Bijoy sahi kuntra apokpa Syam Kishore Makoi ahumak Thaubalgi ningthau khekman maya laikai dagini MD Zawal Rahman sahi kun apokpa MD Abibullah Lilong Marial Khong amadi Makak Mayum Rabina Chai Kuntra Mapuroi Bakabi Lilong Usoi Pokpidagini Bom Pokai Phamda Police ki DGP yauna Police ki makok thongba sing laktuna chijin bagi thabak sathaki Bom Pokai Pham adugi manak nangna leiba yumgi mioi amana mi tinba maphamda asigumba thodok sing asi thokan biganu haiki Sai ma baji de ma konje hor pai ne ka tila sa phamme ba adu sidami soi khola je ka chen de chen san jaro kone ka chumta ka ma ko jam ho len nik tan isa je Akoi sigi khongang khongse yamna akoi angang chi akoi tammi ba mayam lai tammi mayam je angang ngasai digi ngai daga leiramine ba sida adagi ai ju sigi thongan si lepo leiba imana ba ma lai da adaga mayam akoi le kai mayam gi potha bamne to sei da bom phumjara tormi je khara akoi nuai te khara Amarom da bom pokai handuna aso panangan kiba thaudok yaning da phongdok tuna langthabal kunjamai lekai da lekai gi mera paibi singna wakani fam phamkre mirakta bom pokai hanba yaning de bom pokai hanba miyam gi mayok tani haiba warol sing thetki mera paibi amana miyam marakta kanana kari maram gi damak bom pokai halam libano asigumba thaudo asi matungda amuk hana tawbiganu amarom da thaudo asiga mari leinana police na micham khara phakiba yaning de hairi Gata dan lagi bakan orang kan sesuatu kamando lere mi hai mua ado angang bi sungkar pa matam da ju nanau sida kai ngom lere ti nan ni ne ai karo ko sida ngang sida hai bom woram ba ya koni pahala ni ko na har kamando ju hai yo take angang ne school be la na hai ka chali ado amoi ambi ra ta ra ga dan nang jong na ado mo pau bi ga to bi ma ta ra ga ti su pau na da ya ka lo ko ya ni hai ba ti apoi na mai ra ba bi ko ni yen da ba si ya Kumgi nong likna tabadagi Manipur gi tampakta leiba maru oiba lokol kaya ising leitaduna lau panba yadre nganna pankhiba lofom kaya su laikrak chatle Bisnupur district ki lokon kaya su ising leitabana maram oiduna lau panba yadre ising leitabadagi hanjin lau khoibada sel hena changle lofom sing laikrak chatpaga loinana lingna ba hunba lohon phawba kangsilakle ngasi paumi kangbu amana thanga moirang amasung kumbi kendragi manungda leiba lokon sing yenglubada ising leitabadagi longmi sing phambwangna na leiramba thengnakhi mamangda nong khara chubadagi panakhiba lofam kaya ising leitaduna phagatpa ngamdre lau panbagi matam thengjilaklaba asida nong taraktriba asi yenglaga government na khudaki oiba thabak lokhat haningi haina lomi amana phongdorakle Thoi basi hauji ising je laite hanadi mamangai songai ingen thayor de koi lahon sinal ling basina lahon je khulon dana lo pengba phajare ado hauji te ikang je thoe hauji ising loham ju laite laibak ing yang laitung du hulli basina haugani haina su mi paide taraga de ne pungyeng ye ni sina sagadra saro idrai bisu habeng amdre mase sarkar degi pibe yaba mating jingje mayam ji de pidraga di laumi ngaktani na awa bangak to oirabani na sina tre hingai su laitre ji lai bangak tani Amaram da Manipur gi apun ba lofom gi tangkhai ama hojik lau pan ba yadaduna ikangi awaba mayok nariba si yenglaga khudak ta lobuk singda ising phangalu haina CPI Manipur State Council na dabi tawre
Hojik Sathariba Assembly Mifamda Lomi Singna Ising Pangdabagi Awaba Mayok Naribasi Kokanaba Kanabiu July Thamanungda Low Pan Bayananaba Minor Irrigation Department Ki Makada Lairiba Pump Housing da Darga Laiba Machak Matum Piduna Ising Pangadabani Tongan Mapam Sing the Lairiba Beres Sing Dagi Ising Taduna Labu Sing da Ising Pangalu Haina Dabitor Clay Imphal City Bulu Nana Thamnabagi Pandamda Imphal Municipal Corporation Mahu Department Amadi IMC ga Khusam Naduna Zaminariba NGO Singa Punna Khusam Naduna Nambul Amadi Naga Tural gi Khongung Sengba Hokre Niminini Chubna Chatagada Bathabaga Si Chief Secretary PC Lamkunga Sulaktuni Yangsilamke Imphal City Phawduna Cheliba Nambul Amadi Naga Tural Ani Asida Pata Haudi Kaya Thadaduna Tural Khongung Thengalak Padanatana Tural Ani Asigi Ising Pumtharaktuna Lainatina Kaya Sandor Payabagi Akibalay Badagi Tuelasi Lu Nana Thamduna Tourist Spot Ama Onthok Naba Manipur Pollution Control Board na Project Ama Sanana ba PCB gi Chairman na Thamkiba Wafam Laikrabani IMC gi Executive Officer NG Utamna IMC gi Staff Watpa Security Personnel Singna Su Pung Kunmari Senaduna Ngamdabagi Imphal City da Praja Singna Tawedaba Thabak Leptana Chathari Masi Masa Masana Wakal Khara Khantarabadi Aikoi Punna Nungai Minagani Praja Singna Aigi Tafum Thokpa Ithawni Khanduna City Nalan Bada Mating Pangbiu Haiki Turin Masuk Khazabadana Sandor Payaba Singamotay Sandor Payaba Lena Tina Mayama Queen of Tokonam Daily Aduri Matakta City may I the Chili but to the Singa Queen of Sok with the Hungary Vazi Masi Luna Nana Lady I could teach you Pizambo decision away out and I sing the Awaba Mayam Canary Kokadoro and it's Subumayam the Kalaga Turian Shagi Rani Turiel Mohan Bayadi I was a Kandiraga Amoda Kailam Toram Daitami and Antano Udragasu Masi Apavata Natiko I was a size under view I was a Nabat Manipur Regional Office na Chahi Kuntra Homdoi Mapung Parak Pagi Thoronga Mari Lainana Kabole Kaitalaiba Children Home da Angang Singbu Benki Kanaba Kanganabagi Pandamda Financial Literacy Game Ama Pangthokre Game Aduga Mari Lainana Sanabagi Polam Amadi Exercise Book Singsu Angang Sing the Yentoke Thoronga Mari Lainana Manipur Regional Office Nabat ki Officer in Charge M Sorena Paisa Tungsin Bagi Hainabi Thambana Tungi Punsida Kanaba Kaya Laigani Angang Singnasu Paisa Tungsin Bagi Hainabi Lehanna Financial Literacy Game asi Pangthokpani haiki Imphal East District ki Manung Chanbada Lairiba Pentilong Kunna Mafam Asida Kundarakpa Chahi Yangkai Surakpagi Goldal Jubilee gi Thoram Ama Ngasi Khula Sida Pangthokre Thoram Sida Deputy CM Gai Khangam Deputy Speaker MK Presho Simre Hills Area Committee gi Vice Chairman Jet ki Konbo Niumai MLA Janghelung Panmei Commissioner Nobat Desinangna Thoromapu Sing Oina Sarugya ke Tharonga Mari Lainana Gai Khangamna Souvenir Amasu release tauki Magna Haikibada Kun asi Chahi Yangkai Mafam Masida Kundarakpa asi Yumthang Nariba Kun Singi Chauraba Matingnani Mafam Masida Nungsinana Jati Khudingmakna Kundamina Bagum Manipur gi Manungda Kundariba Jati Khudingmakna Amata Oibagi Wakalolda Laiminagadabani Manipur Kannaba Ekoigi Ipai Pusingna Lauramba Thodang Kaoridabani Mangphawna Roidaba Atopa state ki damak mang batok la se landamasi aikhoi gi ponga phamni haibasi matam chupada kawai dabani haiki Armana Sina amni damakta often concern liba amina sini damakta concern liba akoi amaga wakadun thabak inkan waitu hiram sini Aku amal concern lagi kadang-kadang Manipur saya amat kami tunariba ni hal okalan sekarang oleh Green Foundation Sinduna HRD Academy Garida National Environment Awareness Campaign Pangthokre Tharmasida Green Foundation gi Chairman KS Rajendra HRD Principal L Kamakya Kumar Su Sarugya ke Resource Person Oina Environmentalist KS Samungo Directorate of Environment ki Scientist TS Bogena Wangang ke Hagolang liba na harol singa ngasi maliam da honglok liba si bag tahanduna masidagi ngakthok na ba isa-isa gi thodang lawgadabani yelongai dagi hongna akoi bagi phibam kannana ba dayokraba hansingna khongthang kaya lokhalam ki haina Bogena phongduki KSO amasung Kuki Women Union gi Island Block Sadar Hills ki manung chanba ki Thiamdawida hangdokre
Maileng Mall Area Chief Association Cycle Sadar Hills na sinduna pangthokiba thoram asida KSO Sadar Hills ki President Thanglen Kipgen amasung Kuki Women Association gi Secretary Nainu Kipgen su sarukya ke blog asigi nauna khalaba KSO amasung Women Union gi thaupuba sing wasaklok ke Joint Committee on Inner Line Permit System Student Wing na School singda pangthok tuna lakliba ILP gi awareness ngasisu Millennium Institute kwa Kaithal Mai Koibi amadi Ananda Higher Secondary da pangthokre hojik chathari by assembly mifam asida akanba warep lobiduna Inner Line Permit System chana hanbiu hiram sida sarkar na tuminna laithoklabadi akanba khongjang kaya sangsinnaba sem sare hare hojik aten bem tolokjare breaking matungna me amutaram nokjare Manipur Development Society gi senthang makhada MLA Local Area Development Fund gi matenga loinana nauna saba wangu tera khongnang khongge kaithel sang kumbi kendra gi MLA S Birana thanga kre tharamasida MLA T Mangi Babu Parliamentary Secretary M Prithviraj Bisnupur District ki upadaksa Atom Brojendra su sarukya ke MLA Prithviraj na lau singumba gi puthokliba pothok sing miyamda phangan bada lekai gi kaithel gi yamna tangai fadaba lei haike MLA Timangi Babuna Lekai gi Kaithel sang ama thamba haibasi nongmada sangraba yadraba polam sing phangan bada achobu mateng oiri masigi mathakta miyam gi sel thumgi phibam phagat hanbada mateng oi haiki MLA S Birana kumbi kenbrada chahi amada laurok ahumlak panba yanana ba chahi asigi October November dagi uyung makhong dam saba horagani kendra sigi primary school taramanga SSA gi makhada upgrade tawnana ba thabak hore haiki Asangba communication na puthokpa seram nikena iba writing truth to power koba lairikama huyelan pau segi holda release tawkre tharamasida Imphal West ki DC ke Radha Kumar All India Radio Imphal dalairamba thaudam imomasa su sarugya ke ngasi numijumga pung tarani thoirom tabada Lilong Higher Secondary Madrasa da English ki lecturer oiba oza ama sakangdaba singna school gate tagi fakre hari Oza Siki Maming MD Muhibur Rahman Chahinipu Manga Apokpa Hamid Raju Thawbal Mojing Dagi Hatada Hongatuna Leibani Sagen Tha Oibana Yumda Nganna Hangani Hiram Laga Thokibada School Gi Mayong Nabada Leiba Oil Pamanakta Hana Kamduna Leramba Ben Amada Sakangdaba Singna Paduna Pukibani Hade Oza Faki Pagi Mayokta Mairoi Singna Lambi Thatpa Horapada Police Na School Campus Ta Tansin Ki School gi Staff Association gi Secretary Navakumar na Fazin Kiba Oza Athuba Matamda Thadok Pirakna ba appeal tawre Student Union gi Social and Culture gi Secretary MD Nasirna Hayeng class nangnana ba Oza Mahiburbu Thadorak Trabadi Imphal More Lambi Thingnana ba Sem Sare Hare Hagrabasu Athuba Matamda Ekoi Thadok Piro Haidana Lilong Higher Secondary gi Satra Singh amasung Oza Singna adugumba organization singda amukasu haijari ahum bode oja mui thador tabta gadi hauji makhata na khongjang sadra singna changsin gani amasung kaigumba ngasing ni tabu tabta so hayi class nang tabta gadi mam Lilong Higher Center timai sima block tawgani aina satri gi mai gi khangan jari Disability ki Commissioner Oina Khalaklaba L Ibom Chabu All Tribal Disability Union Manipur na harau tayamna okpagi thoramama ngasiman bu press club ta pangthokre tharamaduda union asigi president Momo Tangtanga yauna marilaina ba kayana sarugya ke nauna Commissioner Oraklaba L Ibom Chabu ikai khumna botuna achamba kudol pochupi ke tharanga marilaina na Momo Tangtanga na sarkar na disability singi tongan ba Commissioner ama hablakpada thagat pafungdu ke Commissioner Ibom Chana ma ki maikei dagi disability Singna Thengnari ba Kudong Sadaba Sing Kokanana ba Honabada Pangbaya ba Mateng Pangani Funduki Langol Dalai ba Tharon Kungi Nauna Saba Community Hall Ama Thangmeban Kendragi MLA KS Joy Kisana Sangakre Community Hall asi MDS ki Makhada Thadarak pa Fangi Award percent from MLA na Haptuna Sabane MLA Joy Kisana Tharon Dalai ba Kabui Kulasi Tampakta Kundari ba Kabui Kul Singi Marakta Khwaidagi Ariba Kun Amane Kunna Sigi Miam Tinpam Community Hall Laitabadagi Akanana Sabani Athuba Matamda Naungna Expansion Sutogani Luinana Thangmeban Kendra Lambi Singasi Nongju Tha Loiraba Matungda Semna ba Hotnaragani Haike Agriculture Department amasung Nauria Pakhang Lakba Kendra Anina Punduna Kwagatil de Leba MLA RK Anangi Yumda Ataba Mamalda Urea Bag Listing Ama Lomi Singda Yentokre
MLA RK Anandna Lobi na tabasingna urea lobagi thabak tobiganu pothok marang kaina puthoknaba asengba longmi singda urea PC haike ayamba longmi habtai mayam su ji hodupnina taga yonthok yawi yonthok to yawi khole adigi lana sine haba wakham kyam so koita he pe kendri wa na tabada generally tabse ado me impression me amse ko kendri thonjaning ge hana so khoi di thokte do makata thonjaning ge ana sing wafam sida sigi khoi har gi ba si khoi committee siga government gi khoi official singa director ga thokpo gi dum ke nomne nei khaida sampata tamjage Handak fall haidokiba class 10 gi parikha da makong mathang tarba singda puning thogat pagi thoram ama lamjing maira sindam sang paura bigi school development committee na sinduna ngasi school asita pangthokre thoram maduda khundrakpam jila parisad ki member TS Angobi school development committee gi chairman moirang ningthau yauna mari leinaba miyakana sarugya khe Indian Economic Services ta ani suba rank tarakrabi RK Tulsipriya Devi amadi class 10 amadi 12 ki parikha da magwang na phanglakpa mahiroi singbu asamba kudol pot piduna ikai khumnaba utpagi tharmama ngasi hawam marak jingtham lekai 20th Century Club na sinduna club asigi community hall da pangthokre tharmaduda MLA RK Anand club ki founder jingtham kala yauna lamdam adongi miyo kyana sarugya ke Tharanga mari lainana second rank tarakrabi RK Tulsipriya da MLA na lupa lising tara supike Tulsipriya na mapalamda mahitamba amadi coaching chatpana afaba mahiroi hekta oigani haiba waklol asi yaningde honaba bukalabadi afaba mahiroi ama oiba laina ngami haike MLA RK Anandna lamdamasigi mahiroi amana India pumbagi parikha da ani suba position da tarakpa si lamdamsigi oina sautok chaningai ni India ge economics ki lamda Tulsipriya na wakal loksing soidana putoktuna sarugya gane maki damakta sarkar gi maikaidagi kari mateng pangba yaba amadi tawfam thokpa thabak pumnamak paikhatnaba honagani haike Deputy Speaker Preso Simre gi manawni pa MK ngajek ngam gi ming da katpa meritorious award yenthokpagi thoram ngasi Uful Town Hall da pangthokre thoram aduda chingai kenvadagi bosem gi class 10 gi parikha da first division yoba mahiroi chahum da sel oina lupa lising amamam amadi certificate piduna mahiroi singbu pungning thawatki MK ngajek ngam Education and Environment Foundation sinduna pangthokpa thoram aduda DC Uful Modak Rusikes Deputy Speaker gi loinabi Pemila Simre Apokpa Somi Simre amadi Ichamgi President and Rajendro na chingba miyo singna sarugya ke Chief Guest na sarugya ke ba DC Modak Rusikes na Mairoi singna achetpa mangal amagan loina na honarabadi mai pakpangamgani ngasi pungning thawgatliba Mairoi sing mahegi lamda thoidok hendokpa magun cheli haiba thabakna utlabani makoida yauriba gun sing adu manglan aduga loina na akanba mawongda honarabadi mai pakani magmasagi oina su IAS parikha ahumrak maitike Ningan dana honabadagi ngasi mai pakpa punsi oirakibani haike High School Living Certificate Examination Private Center Committee Thawal Center A na sinduna kunmari suba mithoi mi helakpa mahiroi sing mana mathumpi bagal loinana district level debating competition ama Thawal Haukha Sorarel da pangthukre Tharamasita Manipur Board ki Chairman P. Dana Kumar Manipur University ki Chief Librarian T.S. Komdon Susarugya ke Tharamasita handak sahi ki Class 10 exam da Thawal District ki oina makok mathang tarakpa mahiroi ahum Thawal Center A na konbadagi makok tarakpa mahiroi sing manapikhe Health Minister Funjathang Tonsinggi Lekhidrabi Loinabi Ti Chungi gi mingda Nomagi oiba free health game ama Churachandpur gi Hyangtam Lamka da leiba YPA General Headquarter gi hall da pangthokre Ras Medicity na sinduna pangthokiba lem na laying bagi kem hawdokpagi thoramda Health Minister Funjathang Tonsing MLA Jingswan Hau Churachandpur gi DC PK Jha Ras Medicity gi Managing Director Hawizam Rajen yauna mari lainaba miyakana sarugya ke Masing yamlaba doctor amadi nurse kayana sarugyaduna pangthokiba kem aduda miyoi lising anirom ana laying bagi khudong chaba pibaga loinana hidak langtha kaya su lem ni yenthoke Health Minister Funjathang Tonsingna Churachandpur da leiriba miyoi singbu ana layingi khudong chaba phanganabagi damak Ras Medicity na laukiba thodang bu thagat pa phungdukhe Ras Medicity Hospital oil hoji khonabani moina ayani orakari toraga moina organize the bani sponsor company simayam dari ta ni adumataka sponsor to basida Because organize the Chotan Vista, young Paite Association headquarters, organize
Manipur State Vector-Borne Disease Society na sinduna Kuki in P Cycle Gamkai Office da Anti-Malaria Man Thauram Pangthokre. Thauram asida IFCD Minister Ngamthang Haukip, MLA Yamthong Haukip, State Malaria Officer Dr. T Jamkhongkan Kuki su sarugya ke. MLA Yamthang Haukip na mamang sahida cycle block manung chana laiba khol sing malaria na nabagi chang yamna wangke. Adubu handak sahidi malaria na naba miyoy leitabagumle. Malaria Department na kang na sandokpa laina singdagi ngathok na ba manung hanjin ba mafam singda ahen ba miyeng changaningi haike. IFCD Minister Ngamthang Haukip na cycle block manung hanjin ba mafam singda malaria nabagi chang wangi. Department na sigumba awareness program kaya pangthok pagaloy na kang dagi ngathok na ba hida kapthok padarkar oy. Kunja singna su department ki akang ahi singna piri ba poktak sing khul da hankraba matungda kunja singda khangan ba darkar oy phungdokhi. Aku sudah yang ini, aku cina, ada yang pamuli, negara Jepang na, kapal jemba, daya bersihda, cina manunda, kalau hidup kapal bersih kami. May kaba tinjaki mayokta miyamgi oiba apong ba kananay na ba mipam ama amada apun ba mayra pabilop Thawal Mayay Lekay amadi Super Social Development Club na puna sinduna Thawal Mayay Lekay Community Hall da pangtukre mipam asida Thawal Municipal Council ge Chairperson oiramba W Inaw Juge amada Mayloy Sangge President Patmini Laima General Secretary PS Foni Maitay KW A gi President A KMM sa susarugya ke Mifam asina Thawal Mayay Lekay amadi masigi akoy bada layba mafam singda mayay kaba chinjak thingnana ba punna changsin minana ba warip lokre. BJP State President T.S. Chauba, General Secretary Ashwini Kumar, L. Basanta Sharma, National Councillor Yanglep Haukimna Chingba Kangbu Amana, Union Urban Development Minister Venkaiah Naidu Unaduna, Manipur Dasu Smart City Semgat Nabataksin Kre. Urban Housing Scheme gi Makada Ehenba Senfam Hapiduna, Urban Amasung Municipal Area da Lairiba Lairiba Miyam gi Efa Thaurangi Thabak, Lokat Pinaba Minister gi Pungning Sungsin Ke. Amarom da Kangbu Ashina, Youth Affairs and Sports Minister Sarvanandana, Sonowal su unaduna Tagel gi Sai Center hena fagat hananaba amadi permanent oiba sports skill training center ama Imphal da thamnanaba taksin ke Minister Imphal da lakpina ba invitation tawbada sahiya sigi August thada lakani haibagi thajaba pirakle haike Thasigi ahumda Thawal District Commando amasung ani suba Assam Rifles ki kangbu amana Khangabok Part 1 da laiba workshop amadagi fare hariba MD Tondon chahi kuntra apok palai khidraba Abdul Aziz Laifam Hayel Lobuk Mayay Lekay hariba miyo si RPF amadi masigilan mi sanglo PLA ga karigumba hiram amata da mari laina de haina RPF ki Department of Publicity Chief Bankim gi Cherol amana sengdorokle hauji amuka hana tembrem thalokjade Housing Sathariba Assembly Session asida nupi gi budget haptuna nupi angang singbu ot naiba kaya Sathariba si tok na ba khonagadabani haina all Manipur nupi marup na pungning chingsile irawal bawan na pangthokpa pau gi mifam amada nupi marup ki President S Sarojini Devina handa phangki ba cabinet mifam na nupi singna thengnari ba miot minai kaya gi awaba kokna na ba warip lauke makha tabu oina assembly mifam da gender budget hapiu haike Working President Sakina nupi da Sathaba crime gi charge sheet Manipur gi oina cha da yankhai dagi henna thagate adubu yumlona ba Nagaland da di cha da chama thagatle masina takpadi government asina nupi bu hanthana yengbire haibani handa crime bureau na nupi da Sathaba crime hanthare haina fongliba si kari da yumpham oiraga fongbano amarom da center na nupi singi damak thadarakpa senfam state government na maming ama thoklaga lawthokle haina maral sikhi Assembly mifam asida gender budget hapiduna MLA singna nupi angangi issue kaya pukatpiu natrabadi lup kaya ga loinana khongjang changsingani haike Proportional presentation ki damak India na electoral reform darkar oi haiba hiramda symposium ama khongjom da laiba Slopland Public School da hokre Senior Citizen Society Manipur na sinduna numinini sathagadaba symposium asida Nagpur University gi Dhamarpet Science College ki Professor Dr. Jugol Rayalu Indian Association of Lawyers ki National Secretary Advocate Aswani Bakshi Senior Citizen for Society Manipur ki General Secretary L Sadananda Madi Hana Minister oiramba Dr. M Nara susarukya ke Dr. M Nara na mihat mipul amadi senja thumja muthat ke hairabadi hojik chatnariba mikhal gi mawong asi muthatuna malem gi leibak
Marfumapanda Chanaba Hokraba Proportional Electoral System Asi Chana Hanba Tangai Fade Masigidamak Miam Puna Kamina Nabagidamak Symposium Asi Pangtupani Haiki Tasiki Taruki Ayukta Sangakfam Dagi Kairang Tabalambida Sina Pankiba Uripok Sorbon Tingal Dagi Soram Prakaski Misigi Matangda Maraleba Sing Putok Trabadi Uripok Maike the Leba Sarkar Giloisang Sing Tingbagalunana Haying Dagi Wakanifam Chataragani Hadi Sorbon Tingal Community Hall the Pangtopa Pau Gimifam Aduda Lakidrabagi Apopa Soram Tiken Rajitna Misi Asi Tingabalay Magtha Siki Marigi Nungtil Taruk Adwaida Langol Game Village da Albina Tinba Chatkibada Numidang Pung Nipan Fauba Pau Pongarami Madudagi Mahaki mobile switch off Tauki Matagi Numid Ayupung Nipan Adwaida Amuk Pongaram Laga Makata na Funkide Tang Tarukta Asiba Haksang Ama Fangli Haina Hangang Police na Pau Piraki Police na case Ama Lokalabasu Housing Fauba Matiksaba Langla Langjin Ama Fauba Putopangamdri Haki Misi Asiki Matanga Semki Badje Siki Convener P. Razuna Chief Minister da Thogoga Sigamari Lenana Hajarabasu Ngasi Fauba Maraleba Sing Putok Pak Ngamdriba Si Yaning De Achumba Putok Triba Fauba Akanba Kongjang Sangsingani Haiki अखोइना थबक अहामोने लोकचेना कंजे अखोइगी अखोइ एविडेंस कर लेबा फोटो की कई फोन की अखोइ ट्रैकिंग के कर लेजी सिंग बमे आपसे पोस्टर कैंपेन अमा हाना तबजरगे ना लेबे अनि सुबदा सिडेंट प्रोटेस्ट मतलब तकना आईडी सरकार की तरफ तगी सरकार की साइड तगी सिगी सबचाबी अमा पिरक्ति हो सिडेंट प्रोटेस्ट फमिंग ना लेफ्ट रे मोरा उइबुक त लेबा सरकार की स्कूल कॉलेज अनि सरकार की ऑफिस में हम अखोइ थिंजन जबा बन ब्लॉकेट तो वाइ तारे खनागा अदुम तौगेना लेबे Lions Club of Imphal Laimarolgi Nauna Thaupugadaba Singh Khanbagaloinana Lion of the Year M. Swarupini da Pikre Hotel Nirmala da Pangtoki Bathoramasida District Governor Amadi Hanagi District Governor T. Setrapiasu Sarugya K. Kerala da July Taranipal dagi Kunitoi Fauba Pangtokadaba Taresuba International Documentary Amasung Short Film Festival gi Video Music Kanglupta Subhas Langbamgi Video Album GIF Uttanaba Khalakle Angel Digital Media Service na Putokpa Video Music Asi Pusparani na Sakpa Isaida Khaba Sonia Ibomchana Chingbana Ektobani Imphal West ki manungda Niyonggi Wangmada Sawmill Hanglamba Singdagi Lupa Lak Mariromgi U Fagatle Haina Central Forest Division Mantri Pukrigi Divisional Forest Officer D.K. Binod Kumana Thadorokpa Chorol Amana Khangalakle Makata na Ayin gi Thabak Lokanabagi Damak Thabak Paikatle Hari Hausanabagi Pau Ngasigi sanabagi paugda International Hockey Sanaroi Thongam Sumanda Kudolpot Piduna Puning Thogot Kre June gi tang nipan dagi taran thoi fauba Holland pangthokiba World Youth Hockey Tournament ta India gi team da saruk yaruba Manipur gi hockey sanaroi thaudam sumanbu puning thogatuna okpagi thoram ama pangamam chawba Memorial Charitable Trust Mongkhang lamina sinduna akam patal leiba ibudau Wangpurel Haraupung da pangthokre thoramasida Dorban Khetri Lekai Gram Panchayat ki Pradhan L Sunin Mongkhang lambi Model Club ki President N. K. Navasandra Olympian KSS Thoiba Hockey Coach and Sandi Susarugya K. Pangtokiba Championship Sigi Final da Indiana Yumbu Netherlands bu Maithiba Piduna winner oikibani International Hockey Sanaroi Thongam Sumanda Thawamapu Singna Selgi Mateng Amadi Achamba Khudol Pot Piduna Puning Thawat K. District Football Association Thawbal na Sinduna Thawbal District Football Referee Singi Oiba Clinic Charangpat Mamang Lekai Polo Ground Pangthokre Tharamasida All Manipur Football Association ki Vice President P. Raghumani Referee Instructor Y. Mangol Jawamadi S. Rameshwar Susarugya K. Pangtogadaba Referee Clinic Asida DFA Thawbal gi Makhada Leiba Referee Taramapal Leiba gi Manungda Taratare na Sarugya K. Referee Singna Masagi Firep Lawrpada Amaga Manaba Amadi Tournament Singda Asoiba Yaudanabaги Damag Clinic Asi Pangthokpani Haina Referee Instructor Rameshwar na Phungdu K. All India Football Federation की Second Division I League यावगदबा क्लब सिंगना मरिलेनबा चे चांग सिंग थासकी तांग कुन फावबगी मनुंगदा पिसिनगे हायरबदी मंगजौना अम्फादा तांग तरा मरि फावबगी मनुंगदा पाव पिरकनबा खंगलकले HIV positive का सागोनदुना हिंगलिबा Mr. World Bronze Medalist पु
Manipur Sarkarna Sakhangviduna Youth Affairs and Sports Department post ama happy babu nungaiba amadi thagat pafungdorakli ngasi Sagolban Khamnang Lerakta leiba Pradeep ki yumda pangthokiba pawmisinga unabada mahakna phungdokibada World Bodybuilding Championship Asian Bodybuilding Championship amadi atai championship ta Saruk Yarubada Mangonda Mateng Pirakhiba local MLA All Manipur Gymnasium Welfare Association Lanai NGO Self-Support Group, Local Club, Mayra Paibising Amadi, Miyangi Matengna, Mai Pak Pangam Lakibani. Makata na tungda lakadoriba Hanaroi Singda Manipur Sarkarna, Mateng Pibinabasu, Mahagna Apil Tarukli. Kun Suba FIFA World Cup ki ngasi nungay matungpung ama makhaida sanagadoriba third place ki match ta Yumbu Brazil na Netherlands bu mai thiba piraga ahumlak suba oina third place longnaba sem sakre. Brazil na Yumbu oiduna mamang thagi tang 12 dagi Prithvi ki tongan ba laibak kuntrani thoina saruk yaduna chatharakiba kun suba FIFA World Cup ki third place ki match ngasi nungay matungpung ama makhai tabada ahanba semi final da maithi horaba Yumbu Brazil amadi ani suba semi final da maithi horaba Netherlands ga sanaragani ahanba semi final da Germany na Brazil bu goal taret amada maithi bapiki ani suba semi final da Argentina na Netherlands bu penalty kick ta goal mari ani da maithi bapiki bani hauji fawada World Cup ki third place ki sanakibada Brazil na ahumlak sanabada anirak mai pakre Netherlands na amukak sanakibada mari suba takhi chathariba World Cup asida Colombia gi James Rodriguez Makhataba match Sanadrabasu Hauzik Fawada Punna goal Taruk Chanduna goal Masing Yamna Chanba Sanaro Oide German gi Thomas Muller na goal Manga Argentina gi Lionel Messi Amadi Brazil gi Neymar na goal Mari Chanduna Kanna Inare Netherlands gi Ben Persie Robben na goal Ohum Chanmangam Kre Hauzik Asino Magi Ingasagi Pau ICA Lampet Pataki Pangba Paugi Matungi Nangasiki Quaidaki Saba degree Celsius Kuntra Mari Dasmik Ama Quaidaki Ingbana degree Celsius Kulumdo Dasmik Manga Nungsita Yauba Ising Manilgi Chang Ayukta Chada Humudra Matoi Nuntuldana Chada Humpu Matoi Nongjugi Chang Nil Hojaru Damaru Pa Mukana Kulai Piper Singi Embosta Ukrulgi ADC member Masire Ani Sokle Langtabal Kunjada Bom Pokai Bagi Todokta Vicham Taruk Sokle Amadi Nung Judabadagi Lofum Kaya Lopan Bat Yatre. Ngasigo na dias TV na pizza pa matang solution jade miyang tabir ba singwam kahina.